Akisbani Imphal Nolini Devi na pau pajari ahanbada muruiba pau Mukhyamantri Nongthombam Biren Singh na haidi lamdam asigi naharol sing masa mau phana lehenaba ahenba mideng changbagi tangai phataba lei Lau Singu Mantri Thongam Biswajit na haidi lauphamda yum kai sajinduna lau uba yahandana ba honaba miyoi singi mathakta sarkarna akanba thabak lokhalagani amishung Pradhan Mantri Narendra Modi na haidi Kendra Sarkarna haukiba sahi nipanda lebak asigi manung hunjinba sotharaba mafamsing chakhothanaba leptana honari Mukhyamantri Nongthombam Biren Singh na haidi lamdam asigi naharol sing masa mau phana lehenaba ahenba mideng changbagi tangai phadaba lei Imphal gi thangmai banda leba Cherok Jing amasung Haingangi Merging Polo Complex da ngarang open gym amamam hangdokpaga loinana Mukhyamantri na gym sing asigi masak matum sing ningthina yengsinaba mari leinaba singda khanghanki ngarang hangdokliba gym ani adu Mukhyamantri gi Indigenous Martial Art Academy Manipur gi makhada Rajya Sarkar gi matenga loinana hangdokkibani Mukhyamantri na Haingangi Merging Polo Complex da sagaliba foot chamakun wangba sagol kangjai sanabagi murti adusu yengsinki amadi murti asi sangai festival gi mamangda loisinaba su khanganki mangna hai sagol kangjai sanabagi murti asina lamkoiba miyoi singi pukning sing sinpham oiragani amadi polo masana asi Manipurna malemgi miyamda piba kudol amani habidu chapchana khanghanba ngamlagani Lau Singu Mantri Thongam Biswajit na haidi Manipur Conservation of Paddyland and Wetland Act 2013 thugaiduna lauphamda yumkai sajinduna lau uba yahandana ba hotnaba miyoi singi mathakta sarkarna akanba thabak lokhalagani ngarang mahaki office ki conference hall da Lau Singu Vibhag ki makok thongba official sing yauna punna khanane na bagi mifam ama pangthoklaba tungda paumi singka unabada mantri na hai mifam aduda Pradhan Mantri Narendra Modi na khanghalakpa wafamgi matung ina Rajya sigi longmi singi yaipanaba amasung pothok hena puthoknabagi matangda kupna khanaki Sri Biswajit na hai PM Kisan Samaniti scheme na longmi khudingmakta kanaba phanghanbaga loinana soil health card paiduna chanaba makhalgi pambi thaba amadi darkar leiba harna chingba haptuna pothok hena puthokpa ngamnaba sarkarna thaurang paikhatle mangna hai district agriculture officer singi khutangda lebak laihau changyeng tawduna longmi singda soil health card pinabagi thabak chu paikhatpa haure Manipur da ngarang COVID ke anuba case manga thingnaki masiga loinana hojek rajya asida COVID ki active case 13 leidi leina asida ki naba pharapagi sangsada marputra nipan dasmik mari manga ne tabiriba pawasi Akasbani Imphal dagi ne Pradhan Mantri Narendra Modi na ngarang Himachal Pradesh ki Bilaspur jila ki Kotipura da All India Institute of Medical Sciences M sangakre Lam ekar chani ni phutare lomda lupa koti lising masamri humputra matoi changna saba phamung sate tangkai leiba toidok hendokpa medical institute asina lamda matuki miyamda super speciality thaki ana layengi kudong saba panghangani Pradhan Mantri na Bilaspur gi bandalada lupa koti samani phut changna saba government hydro engineering college su sangakhe mahakna lupa koti chahumyang kai sangba medical devices park semgatnaba amadi Bharat Mala project ki makhada lupa koti lising masatu marputrani thoi sanggadaba Pinjor Nalagar lambi land mari ohennaba project ki jatra chu hunki Bilaspur ki ऐतिहासिक ओइरबा लुनु ग्राउंड पांगथोकपा मियाम की मिटिन दा वांगांग बदा प्रधान मंत्री ना लमदमतु की मियाम बो बिलासपुर लोंदा थागतपा फुंगदोखी मांगना हाई केंद्र सरकार हौकी बसही निपान असिदा लेबाक असगी मनुंग हुंजिनबा सोथरबा मफमसिंग चाखोटनबा होनरी प्रधानमंत्री हाई एम्स बिलासपुर असि अकोइबगी फिबमदा अकाइबा थोखनदनबा मवोंगदा साबना मसिबो ग्रीन एम्स हाइनसु खंगनगनी मांगना हाई एम्स बिलासपुर न राज्य दुगी अना लायंगी फिबम फगदहनबता नतना मनाक नकपा मफम कयादा लेबा मियामदसु थोइदोक हिंदोकपा मवोंगी अना लायंगी खुदोंचाबा फंगलगनी भारत न मालेमगी लेबाक संगी मनुंगदा ख्वाइदगी यामना सिनी पुथोकपा ngamba aduga mapalamda ख्वाइदगी यामना थादोकपा ngamba लेबाक संगी मनुंगदना अनिसुबा ओइरे लिसिंगनी कुनमाथोय कुनिथोय gi सिनी पुथोकपा matamda लेबाक asina record oina 2 metric ton lakh lising manga hena puthokhi masigi manungda metric ton lakh kuntha manga di ethanol puthokpada sijinaki amisung metric ton lakh 180 mapana chini gi mil singna chini oina puthokhi
Consumer Affairs Food and Public Distribution Mantralayna hai chini gi oinati sahi asi khwaidagi puthok yamna puthokpa afaba sahi ama oikhi Lebak sin pe tungna chathariba COVID ki vaccine kapagi khongjangda hojik phawbada vaccine dose koti chani 19 lakh marpu humdo hena kapkhre Kendra ki hakchel amasung yaiphai Imphal Mantralayna hai Haukiba pung kunmari da vaccine dose lakh ani lising marputara hena kapki hariba matam asigi manungda lebak asida COVID ki anoba case lising ani samri humpuni pan thengnaki haujik lebak asida COVID ki active case lising kunthra humdoi jahum tarani pan leidi leina asida ki naba pharakki sangna sada marputara ni pan dasmik tadet mari oiri ngasi phongpa pause singi maroiba pausingi damak haujik Wahengbam Washington leide Washington Thagachari Nolini Mukhyamantri Nongthombam Biren Nangarang Open Gym Mani Sangakhiba amadi mahakna phongdokhiba wafam yu legalize tawbaga mari leinaba pausing amadi lauphamda yum kai sajindanaba Mantri Biswajit ki wafamna singbana ngasigi pause singi maroiba pau oiri Pongnaphamda Chief Minister na chairau sing amasung Marging Polo Complex ta Saba Open Gym Sangakre haina ahanba headline da chawna phongli pawasi Manipur Mail da su ahanba headline tawduna phongli Naharol ki thawdangda CM na Open Gym Mani Sangakre haiba pawga loinana Sangai Festival ki mangoinana Marging Singda sagaliba Sagol Kangjei sanabagi statue loisanaba instruction pi kre haina ahanba headline da phongli India ki President Draupadi Murmu November ki ahanba chayolda Manipur da lakadori haiba color headline ki makhada Civil Secretariat November ki ahanba chayonda loisandrabadi warauganu haiba Mukhyamantri ki wafam sanalai pakta sauna headline tawri Isel Express ta Gym Sangabagi pawga loinana Mukhyamantri ki Sagol Kangjei sanaroi ki mitam November ki ahanba chayolda loisanaba pandam thamli haiba wafam ahanba headline tawri Mukhyamantri Nongthombam Biren na chairau ching amasung Marging Chingda Open Gym hangdokhibagi paw Nisin Twil 2 amasung Masauna Thirdasu headline paw oina phongli Huyelan pawda yu legalize tawbagi matangda white paper ki pawkhum haina color headline piraduna laingak na kada amasung nupi samajta draft Manipur liquor regulation policy pirakre haina headline da phongli Masiga loinana yu legalize tawbagi mayokta kadagi khongjang leptana chathari hairi pawasi Sangai Express ki English amasung Manipuri edition animakta su headline tawri liquor ki draft policy mathibong amata yaude haiba kadagi wafam amadi white paper puthoktriba phawba laingak wari sanaroi haibasina sanalaipa ki ani suba headline paw oiri Imphal Free Press ta su draft policy puthokhibagi paw ahanba headline da phongli Manipur Sarkar na draft liquor regulation policy puthokkhibagi paw ase Gan Pumel Masauna Thar amadi Nation Twil 2 da su headline tawduna phongli Naharugil thawdang amasung irei pakta lauphamda niyom kaina building sadilibasing khudakta sidok piu agriculture land da yumkai sadilibasing action lawgani haiba law singu mantri Thongam Biswajit ki wafam headline da phongli RTISC sarkar gi thabak thoram sing manung mapal naidana niyom chumna pangthoknabagi ek amani haiba social welfare mantri Haikham Dingo ki wafam morning bell da ahanba headline tawduna chawna phongli People's Chronicle da Naga Hohona apaspa makata na sangdokpabu yaningdaba phongdoktuna masi lokthoknaba dabi tawkhibagi paw chawna headline tawduna phongli FIFA Under 17 Women's World Cup ki Bharat ki team da Manipuri taret yaure haiba pawsu photo ga konana Sangai Express ki Manipuri amasung English edition animakta chawna headline tawri pawasi Manipur Mail gi su headline paw oiri Manipur da Phasaina certified tawdaba yu yonba thingadori haiba paw Tamenglong Times ta headline tawri scientist ahum Caroline Morten amasung Berry na chemistry da punna Nobel Prize phangmina kre haiba paw si asigi atopa headline paw oiri Nolini Thagachari Washington Aruibada maruiba paw amuk khana Mukhyamantri Nongthombam Biren Singh na haidi lamdam asigi naharol sing masama upana lehenaba ahenba miteng sangbagi tangai phadaba lei Law Singu Mantri Thongam Biswajit na haidi lawphamda yumkai sajinduna law uba yahandanaba hotnaba miyoi singi mathakta sarkarna akanba thabak lokholagani Amishung Pradhan Mantri Narendra Modi na haidi Kendra Sarkarna haukiba sahi nipanda lebak asigi manung hunjinba sotharaba mafamsing chakhodhanaba leptana honari
ꯄꯥꯎ ꯂꯣꯏꯖꯔꯦ